Indian Army na Kuki Militant Singga Punna Chatminare Haina Minisry Da Wakatkhre. Lamlai Assembly Constituency da Lairiba CSO Kayana Indian Army na Kuki Militant Singga loinana Manipur da punna thabak tauminabagi matangda Indian Army gi mathakta akanba maral sirakhibaga loinana Home Ministry gi maikaidagi midyeng changbinaba CSO singna appeal tawrakre. Lamlai Assembly Constituency da Lairiba Laikot Kom gi Village Chief Laikot Faisal Sabungkok Village Development Committee Laikot Kharam amadi atopa Yaingangpopi Village ki CSO sing yauna local committee kayana home amadi Defense Ministry da memorandum pisinkhre. Memorandum aduda Manipur da lairiba Indian Army amadi paramilitary forces singna Kuki Militant Singga loinana afaba mari leinabagi kudam kaya fangliba asigi matangda akan mamityeng changsinaba wafam yauri. Memorandum aduda Khamenlok Gwaltabi Forest Reserve ki manung channa leiba Sangran Hills da Kuki Militant Singna ainaya daba mawongda bunker kaya sajillakliba asi matau karamna sajillaklibano haibagi wafam pukhatladuna masigi kudam changdamga loinana memorandum asida palli. Khun asigi khunja singi ayaba yaudana bunker kaya sajinlakliba asida Indian Army na thabak amata laukhatana lairi. Masigi kudam changdam oinabagidamak khunja singna makhoigi memorandum adugi warol aduda Kuki Militant singna sajillakliba bunker singi nakna lauba drone footage sing yauri. Khunja sing asina makhatana Indian Army da maral siraduna hai Indian Army na lamdam asida tongan-tonganba community singda michang mikhai naibagi mityeng yengli. Makhoina Kuki Militant singna maitaigi village singda nongmai kapsilakpa kaya yengduna laithokli hairi. Maitaigi khun sing ming oina sana sabi thamna pokpi Yaingangpokpi Santi Khongban amasung Sabungkok khunauda mamang chahigi me thadagi leptana nongmai kapsilakpagi thodok thoklibani. Masida Indian Army na Kuki Militant singna chatharakliba thabak sing asi thingnabagi khudam changdam amata fangdri hairi. Madugi mahutta Indian Army gi nongmai matona maitai village da onsilakpada natana maitai gi tampak lamdamda lairiba village road sing thingzinba amadi makoigi camper vehicle sing sizinaduna khunja singi lambi thingbagi thabak chathari. Indian Army na tampaki khungang singda laiba lambi sing thingbadi ngamlaga Kuki Militant singna maitai khunja singda nongmai kapsilakpadi thingba ngamdana lairi. Masigi mathakta maitai singna chathok chasin tawbada athingba piba yamna toina lambi lamkhangda frisking tawraga Kuki Militant singbudi maningtamna koichat chathalli haiba maral su sirakli. Cherol asina makhatana phongdorakpada Kuki singi ka henma thabak thawong kaya thokraba matung Laimakong Army Headquarter da Kuki singna faduna pukiba Laishram Kamal Babu Singhabu hauzik fauba mafam kadaida laikhrabage haiba thiba khangdana lairi. Mathaki wafam singasi thamladuna civil body singasina Kanglon chumdana mathau tawriba Brigadier PK Singhana lamdam asida chana Kanglon gi wangmada thabak tawriba asi koknabagidamak mahakpu sindoklabadi lamdam asida mahausagi punsida tangdu laitaba hanjilakpa ngamgani hainasu phongdorakli.